Hai mayam puno ham mukta taram nokchari ngasisu request bang amagom puraga lae aimula request topirapase Sangita sapam mana nene hinga kainuga tharoiga thonga amda sabiro amu bang tobiro mana hairakpane ado ngasi aina thongise first time ahambane ado sadujisu ahamba anouba mathini ko ngasi intorise mana gi smaga request topirapase am nungai yam harawe ado nani ai saba dum hojejarage ko yenga chicken tharoijiga phajana thongdare ngaroga sida mahi khitang amdi leire aduga sida sum salad kharaga dum hapjalle ko adu sida hawai ton khara ma leire aduga hangama ton ji du as nong lawe kudak helabagi takat ha do male ko yang chang singju khara ma hapjalle ado mayam ai sum saba dum hojejarage ko ha do mali he mahi sa khitam ta hidai he ahambani ngasin tawisi hawdawdi male charaga yengi hawni ahamba sabane yam hawe ahamba sabane aduga yam tin hawle mi chidi Sangita sapam jem hawn hijang khanba yam hai yam hawe ama kun zo hala ngawuni sinjuje ko sabe ke ale haw kre hawle
ꯋꯥꯈꯤꯕ ꯇꯧꯋꯤ ꯁꯤ ꯈꯨꯠꯁꯥꯁꯤꯗꯤ ꯋꯥꯒ ꯉꯥꯡꯕ ꯈꯪꯗ꯭ꯔꯦ ꯋꯥꯒ ꯉꯥꯡꯕ ꯈꯪꯗ꯭ꯔꯦ ꯄꯨꯔꯞ ꯄꯨꯔꯞ ꯅꯝꯖꯅꯤꯡꯕ ꯐꯥꯎꯔꯛꯑꯦ ꯍꯥꯎꯃꯟꯗꯅ ꯏꯟꯊꯣꯛꯅ ꯍꯩꯅꯁꯨ ꯈꯜꯂꯛꯈ꯭ꯔꯦꯗꯀꯣ ꯍꯤꯟꯖꯥꯡꯁꯦ hả Hồi đại vậy xinh xắn kìa wow chị có hao gì kìa qua cả chị ngang đường nào ngang không một kháng sinh là chạy xa thì xa và hỏng muốn cái này ꯆꯥꯗꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝ ꯌꯥꯎꯔꯒꯁꯨ ꯑꯝꯇꯪ ꯇꯦꯁ ꯇꯧꯍꯟꯅꯤꯡꯉꯤ ꯁꯤ ꯌꯦꯟꯁꯥꯡꯁꯤꯗꯤ ꯑꯩ ꯑꯍꯥꯟꯕꯒ ꯑꯣꯏꯔꯦ ꯑꯁ ꯊꯤ ꯍꯥꯎꯔꯦ ꯍꯥꯏ ꯀꯥꯟꯗꯦ ꯍꯪꯒꯥꯝ ꯊꯣꯡꯕꯁꯤꯗꯤ ꯈꯨꯍꯥꯎꯁꯤꯗꯤ
얼마 어려워. 감다가 오실라 보이다 보니나 ꯀꯣꯠꯅꯕ ꯃꯅꯥ ꯃꯁꯤꯡꯁꯨ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣ ꯃꯄꯤꯟꯁꯦ ꯃꯈꯜ ꯃꯈꯜ ꯂꯣꯏ ꯐꯪꯉꯦ ꯆꯥꯅꯤꯡ ꯍꯥꯎꯋꯦ ꯍꯪꯒꯥꯝ ꯃꯇꯣꯟꯒꯗꯨꯁꯨ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯒ ꯀꯣꯠꯄꯁꯤꯗꯗꯤ ꯀꯌꯥꯝ ꯍꯥꯎꯋꯦ ꯌꯥꯝ ꯌꯥꯝꯕꯅꯦꯍꯦ ꯈꯔ ꯆꯥꯁꯜꯂꯛꯑꯦ ꯑꯩꯁꯨ ꯈꯨꯍꯥꯎꯁꯤꯗꯤ ꯍꯥꯏꯀꯥꯟꯗꯦ ꯊꯔꯣꯏꯁꯦ ꯍꯥꯎꯃꯟ ꯊꯔꯣꯏ ꯀꯩꯅꯣꯒ ꯌꯦꯟꯒ ꯊꯣꯡꯕꯁꯦ ꯍꯥꯎꯃꯟꯈꯤꯗꯅ ꯊꯔꯣꯏꯁꯦ ꯅꯥꯀꯟꯗꯒꯤ ꯈꯔ ꯑꯃꯨꯛ ꯍꯥꯞꯆꯜꯂꯛꯏꯅꯦ ꯍꯥꯞꯊꯔꯛꯏꯅꯦ ꯐꯖꯅ ꯆꯨꯞꯊꯔꯒꯦꯅ ꯉꯁꯤꯗꯤ ꯍꯥꯎꯋꯦꯕ ꯌꯥꯝꯅ fazla süper. Hamburger. Ấy. Cái thằng nó sinh ra làm ra cái bán cái gì xong đó mày thôi chụp đi học đẹp rất là đấy rồi tăm tắm đó mà thấu được vậy 반하지 않으니 해 이거 thơi câu chọn không có cái thông một bữa
ꯑꯩ ꯂꯣꯏ ꯆꯨꯞꯄꯕ ꯀꯩꯅꯣꯝ ꯇꯧꯗꯦ ꯊꯔꯣꯏꯁꯦ ꯈꯨꯌꯥꯝ ꯌꯥꯝꯃꯦ ꯑꯩꯅ ꯂꯣꯏ ꯆꯥꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯊꯔꯣꯏ ꯃꯌꯥꯝꯁꯦ ꯐꯖꯅ ꯌꯥꯝ ꯆꯥꯈ꯭ꯔꯤ ꯋꯥꯅꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯖꯗꯕꯅꯦ ꯍꯧꯁꯥ ꯁꯥꯏ ꯃꯣꯔꯣꯛꯁꯦ ꯃꯣꯔꯣꯛ ꯆꯤꯡꯆꯥ ꯁꯤꯡꯖꯨꯁꯦ ꯁꯤꯗꯩ ꯈꯔꯒꯁꯦ ꯇꯞ ꯇꯞꯅ ꯉꯁꯥꯏꯕꯨ ꯀꯧꯕ ꯆꯦꯜꯂꯨꯔꯒ ꯑꯃꯨꯛ ꯆꯥꯁꯟꯁꯤꯔ ꯈꯪꯗꯦ ꯇꯣꯛꯄꯁꯦ ꯄꯥꯝꯃꯨꯏ ꯊꯔꯣꯏꯁꯦ ꯐꯖꯅ ꯄꯩꯔꯦ ꯑꯩ ꯃꯈꯣꯡꯁꯤꯁꯦ ꯕꯤꯠ ꯑꯝꯇ ꯆꯤꯛꯈꯤꯒꯦꯀꯣ ꯃꯈꯣꯡꯁꯤꯗ ꯕꯤꯠ ꯑꯝꯇ ꯆꯤꯛꯈꯥꯏꯒꯤꯒꯦ ꯅꯥꯀꯟꯗ ꯊꯔꯣꯏ ꯆꯨꯞꯄꯁꯨ ꯌꯥꯎꯅꯔꯤꯌꯦ ꯉꯁꯤꯒꯤ ꯊꯔꯣꯏꯁꯤ ꯄꯨꯔꯥ ꯃꯩ ꯆꯠꯈ꯭ꯔꯦ ꯑꯗꯨꯅꯅꯦ ꯃꯌꯥꯝꯁꯦ ꯌꯥꯝ ꯍꯧꯅꯔꯦ ꯊꯔꯣꯏꯁꯤꯐꯥꯎꯗꯤ ꯑꯝꯇ ꯂꯦꯝꯍꯜꯂꯔꯣꯏꯒꯦ ꯃꯌꯥꯝ ꯐꯅꯗꯤ ꯌꯥꯝ ꯌꯥꯝꯕꯅꯦꯍꯦ ꯂꯣꯏ ꯇꯛꯁꯟꯈ꯭ꯔꯦ
ꯇꯧꯔꯦ ꯉꯁꯤꯗꯤ ꯆꯥꯕ ꯉꯁꯤꯗꯤ ꯐꯖꯅ ꯍꯦꯟꯖꯜꯂꯦ ꯅꯍꯥꯟꯈꯩꯒ ꯍꯥꯏꯅꯔꯨꯕꯗꯩ ꯉꯁꯤꯅ ꯈꯤꯇꯪ ꯍꯦꯟꯖꯟꯈ꯭ꯔꯦ ꯍꯥꯎꯕ ꯍꯦꯟꯃꯟꯈꯤꯗꯅ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯉꯁꯥꯏ ꯍꯤꯟꯖꯥꯡꯁꯨ ꯐꯅꯌꯥꯝ ꯌꯥꯝꯕꯅꯤꯀꯣ ꯎꯔꯝꯃꯅꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯐꯅꯗꯤ ꯌꯥꯝꯕ ꯍꯤꯟꯖꯥꯡꯅꯤ ꯑꯗꯨ ꯂꯣꯏ ꯆꯥꯊꯣꯛꯑꯦ ꯁꯤꯇꯪ ꯉꯥꯏꯔꯦ ꯁꯤꯇꯪꯈꯛ ꯂꯦꯝꯃꯦꯀꯣ ꯑꯩ ꯆꯥꯕ ꯉꯝꯗ꯭ꯔꯦꯕ ꯆꯥꯁꯟꯕꯁꯦ ꯆꯥꯁꯜꯂꯣ ꯍꯥꯏꯕ ꯌꯥꯔꯛꯇ꯭ꯔꯦꯕ ꯑꯗꯨꯒ ꯆꯥꯛꯁꯦ ꯈꯤꯇꯪ ꯑꯃꯒ ꯂꯦꯝꯃꯦ ꯑꯩ ꯆꯥꯁꯟꯒꯦꯗꯤ ꯐꯅ ꯀꯟꯅ ꯍꯣꯠꯅꯕꯅꯦ ꯑꯗꯣ ꯉꯝꯗ꯭ꯔꯦ ꯁꯤ ꯉꯝꯕꯩ ꯀꯦꯄꯥꯗꯤ ꯑꯩ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯃꯇꯥꯡ ꯆꯥꯗ ꯁꯨꯝ ꯂꯣꯏꯁꯤꯟꯅꯕ ꯇꯧꯖꯔꯒꯦ ꯑꯗꯨ ꯃꯊꯪꯗ ꯁꯣꯔꯤ ꯅꯦꯛꯁꯇ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯑꯒꯦ ꯑꯅꯧꯕ ꯑꯃ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯆꯥꯗ ꯁꯨꯝ ꯂꯣꯏꯁꯤꯟꯅꯕ ꯇꯧꯖꯔꯒꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨꯀꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯦ ꯕꯥꯏ ꯕꯥꯏ